Positive oikrabbi nupi adugi haksangi phibam yamna phagalagle hayeng positive oiribra khangdoknaba test Tougadouri malemgi leibak pumbada sandorakliba COVID-19 laichat asina Manipur ahanba oina positive oire haina confirm tawbadagi hojik Jenims Hospital gi isolation ward ta layengduna leiribi nupi macha adugi haksangi phibam hanadagi yamna phagalagle haina Jenims ki director Oiribra Dr. Vimoga Paukse asiga wari sanaba matamda phongdorakhi Dr. Bimona makatana phongdorakhi layengduna leiribi nupi macha asigi haksangi phibam yamna phagalakpaga loinana layenglakpagi matam numit mangani surba hayeng amuk hanna test tawduna positive oiribra oidabra haiba adu khangdoknaba thabuk lokhalagani haike ngarang numidang phawbudi nupi macha adugi haksang khajiktang nungaitaba ulakhi adubu ngasi ayuktagi hauna masagi phibam aduki matik phagatpa amadi chaning thakningba phawrakpa ukhi maduna mahaki masagi phibam phagalakle mahakna hai ngarang phawbuda mioi mapan test tawbada negative ngakta oikhi Jenims Hospital COVID-19 laina asigi test tawbagi khudong chaba leitringai matamda mioi nemfuga mari puneda test tawnabak tharuba dusu loinamak negative oire Jenims ta laina asigi test tawnabak center hangdorakpaga loinana ngasi fawbuda mioi kuntra test tawbada hojik layengduna leiribi nupi macha asi khaktamak positive oikhi atai kunga mapandi negative oikhi haiki nupi macha asigi phibam phagalakpada hospital authority gi maikaidagi harau nungaiba phongdorakli mahaki haksangi phibam phaganaba doctor amasung mari leinaba nurse staff sing aduki matik thawai yauna honnari haike